Prime Minister Narendra Modi Picnic Minister Oiduna Leire haina Tamil Nadu ki Rajya Sabha ki MP Vaiko na Parliament fongdokre MP asina makata na fongdokibada Prime Minister Malim ki leibak kaya da koina satuna leire adubu ngasi fawba mihat mipun misimina kaya thokliba Manipur da haujik fawba satri Prime Minister na Malim ki leibak sing da koina satuna leiriba se karamba karbar gino natraga Prime Minister Narendra Modi Malim pumbagi Prime Minister oidabra Manipur asi India natrabra haina Parliament House ta hangkre MP sina hangkiba wafa mado unparliamentary oi House ki proceeding da record tawroi haina Speaker na fongdoke adubu MP sina unparliamentary haibasi karino haina wahang hangkiba ga loinana Prime Minister ki thawong asina wafa masi fongdokpani haina MP sina House ta thamki Churachandpur hangba relief camp talaibi masagi chahi mapan khakta ngaribi nupi macha ama singnaningai oiba mong da siduna leiramkiba do Myanmar dagi lanjelaktuna Churachandpur hangba relief camp ta sangjafam loduna leibani haina social media platform singda viral lorakre Tidim's time haina mington ba Facebook page asida Myanmar marol da iduna post asi tawrakibani hairi post asina makata na fongdorpagi matung inna leikidrabi nupi macha asi Myanmar gi kimnu dagi mangkibani hairi nupi macha asigi apokpi mama nyangsen ko Myanmar da base tawba naukal hariba furup adudagi ni hairi leikidrabi nupi macha asi ikai khumnaba manghan biraba matung hatpa oiramgadra haibagi singnabasu lei hairi hiramasiga mari leinana Churachandpur da base tawba tongan ba civil society organization singnasu mihad asibu yaningdaba fongdorakpa leptri ngasi naurem thongda leiba NPP state ki office ta pangthokpa all political party mifamda senba lisingani amagi census ta leiriba aranba singasi sumthok trifawba Manipur da delimitation pangthokpa yaro hena all political party mifamaduna wareb laukre all political party ki oiba mifamaduna BJP amadi Congress party natana atai regional amadi national political party state ki mihu sing sarugya ki hariba mifamaduna tongan ba wareb mangal lauki baga loinana subcommittee masu semkre hari mifamaduna sarugya ki ba NPP Manipur gi president Yumnam Joy Kumar na pami singda fongdokibada ngasi famkiba all political party na kupna khana nainaraba matung warep manga laukre hari hariba warep sing adudi senba lisingani ga amagi census ta leiriba asoiba aranba sing asi sumthok trifawba state asigi oina delimitation gi thabak tawhandaba state asida delimitation gi thabak asi mathang sahi ingkumja lisingani ga kunga tarukta leibak pumba tawgani haiba matam asida oina tawbinaba party singi maikedagi center lengakta appeal tawki Manipur gi hojik oriba fibam asida delimitation tawbada lakadaba fibam kaya du yenglaga political party khudingmakna Supreme Court ta intervening party ama oina sarukyaba amade ngasi sarukyaba political party sing mathangi mifamda sarukyaba haiba waref sing asi lauki hairi majority leina lengak ama semba ngamdaba MLA sing mathangi election dadi thokpiraktanaba miyamna khutlonaduna haizabagi matam yaure haina hanagi MP Dr. Thoksom Mainena fongdokre wafamasi Bisnupur District ki Congress Committee na sinduna naso maning lekai community hall da pangthokiba Samvidhan Bachao Rashtriya Padyatra Jai Bapu Jai Vim Jai Samvidhan thauram da sarukyaba lakoda fongdokibani mahakna makha taraduna haikibada lengak pariba BJP na constitution gi sanagadaba niyom kanglon sing ngak pangamdabadagi hingbada awawa fiba mama lakle Manipur da tholiba kanglu ki rang asina maram hoiraga lanjelaktuna relief camp ta sangjafam lauduna leiriba se leibaki constitution gi sana kanglon ngak tabadagi thokpani lo leina miyam gi lanthum amadi punsi ngak pangamdre masi kannanaba honaba matam oire amana amabu hunabagi matam natre hainasu mahakna makha tana fongdoki Manipur asi sana konabada maming satpagum agricultural sector dasu maming satpa state ama ohensi haina Manipur Governor Ajay Kumar Ballana fongdokre wafa masing asi iboyay masanglenda numit marini subna pangthokpa state krisi mela lisingani ga kunga mga hawdokpagi thoromda
saruk yaba lakpada phongdokkibani governor na makha taraduna haikibada lau singuba haibasi state asi khakta natana leibaki maru oiba achoba thodang ama lauri laumi singi damakta bharat amadi state lengak na paikatliba sakwat thaurangi scheme project singi matangda laumi singda mamutana khanganbaga loinana kanabasu phanganba ama sangi haina phongdokki state asigi oina khwaidagi laibak fabadi Central Agricultural University kaw amadi ICR ki institute ama laiba sina lamdam asigi laumi singda matam gi oiba awaba khudong sadaba lakpada mateng oihalli Manipur state lau singubagi lamda sakwatpa yabagi potential kaya laibana hiram masida khara hena thabak toba sangbata natana lengak amadi department gi bioi singnaso laumi singda mateng pangbiba mathau tai haiki Leibag asigi ex MP amadi MP singi tolop amadi pension gi senfam hengalagani haina union lengak na lauthokre wafamasi union lengak ki maikadagi Ministry of Parliamentary Affairs na notification ama thoktuna lauthokibani notification asigi matung inna MP singi thagi tolop lupa lakh ama oirambadu gi mahutta lupa lakh amaga subna kunga mari oiragani daily allowance lupa lisingani oirambadu lupa lisingani ga samga oiragani MP singna thada fanglamba pension gi senfam lupa lising kunga manga oirambadu gi mahutta lupa lising kunthra ga mathoi oiragani amadi sahi manga hena mathau pangthokpa MP singda piba additional allowance pension gi senfam thada lupa lisingani pirambadu gi mahutta lupa lisingani ga samanga oiragani hairi notification asi tax act 1961 gi cost inflation index ta yumfam oiraga salary allowance and pension of member of parliament act na piba ayabagi matung ina thokpani hairi Manipur da delimitation pangthok tringaida NRC hana mapung fana sana hanaba Sagolban ACG MLA RK Mona Union Home Minister Amit Shah da aiba sirolama pisin kre hairi paw sina makha taraduna hai MLA sina pisin kiba sirola da Supreme Court na pirakkiba direction gi matung inna Manipur yauna awang nongpok lamdam gi state marida tha ahum gi manungda delimitation gi tabak loisinaba khangallakiba si taramna oi adubu Manipur gi oina di hojik oriba issue singa si hana loisinaba mathau tai amadi NRC mapung fana sana hanba darkar oi masida sunatana electoral roll da aranba voter kaya hapsilambagi report kaya leire makoi singadibu masak khangdoktuna voter list gi hana lokthokpiyo maram masina delimitation mangoina na aranba singa si hana sumthokpiyo haina so serol aduta palle Miyamna thong thakpada sizinaba thau makal ama sungbada sizinariba oil palm pambi sing Manipur gi mafam kayada paktakna thaba haunabagi yana sema tha sigitang taraga mathoida Manipur Agricultural Department gi Director Peter Salam amasung Patanjali Food Limited North East Oil Palm Operation Head Ashok Kumar Singhaga kuyek pinaram le hairi oil palm pambi thabana mausagi akoibagi fibamda sauna akaiba pi haiduna malim gi leibak kayana wafam kaya ama fongdok naringai serak asida Manipur da senba sahi lisingani ga kun ga manga lisingani ga kun ga taruk tagi hauraga oil palm asi thana ba khuyek pinarambani hairi khuyek pinariba da yauriba warol singha gi matung inna Manipur da oil palm thaba gi thabak asi mathang tha April gi tang amadagi paikhat pa hauragani hairi pambi si thaba gi ahan boina district hectare lisingani ga satret Park Sawa lamda oil palm thaba gi thabak paikhanabagi wafam sing yauri ahanba phase ki oina Imphal East Thawbal amadi Kaksing district ki mafam sing da oil palm sing thagani masigi matung tarakpada Bisnupur district sasu paikhat kani hairi Indonesia leibaki maming leiraba tempo haina khangnaba magazine asina matam gi maru oiba paudam kaya miyamda pibata natana Indonesia lenga ki asoiba kaya amasu miyamda paudam piriba magazine asina handak Indonesia lenga ki matangda article ama iduna fonglubadagi magazine asigi office ta kakthatlaba ok makok ama plastic te yomlaga tharaktuna kihan khangalakre haina agency dagi fangwa paw ama khangalakle paw sina makha taraduna hai kakthatlaba ok makok asi khakta natana makok yaudaba usigi hakchang taruk tharaktuna kihan khangan kibasu laikre hairi
थौदोक असिना मरम ओइरगा मियामगी सेवा तौरिबा टेम्पो मैगजीन की थौमीसिंग मखाताना मियामगी सेवा तौबा ngamlaroidra haibagi mipaiba poknare thawong asi Indonesia gi laingakna sagotuna tawhalibra haibagi singnaba leibana activist kayana thaudok asigi matangda thijinduna action lokhanaba taksiliba se mahi yaloidra haibasini asigumba kihan khanganbagi thabak satharakpana pause gi oiba ningtamba se mangki kadra haibagi asoba singnaba ma leire hainasu paw asina makhatari Satliba tha asigi tang taraga tarukki nungthilgi matamda masagi mayumdagi Maruti car Alto 800 tongduna thokibadagi ngasi fawba thiba khangdana leirakiba luwangte Mukesh ki matangda imung manunggi mioi sing yauna JSC ga Manipur Governor Ajay Kumar Ballaga unaduna wari sanakibaduda Governor gi maikaidagi nomaijing numit fawba matam tharakibana maramoiraga numit asi fawba ngaiduna lakhi adubu Governor na tharakiba matam adu henkraba fawba Governor maikaidagi karigumba wafam amata fongdorpa leitrabanina CSO amadi lupsing kusamnaraga makal maka kayagi khongjang sangsilagani haina lauthokre wafam asing ngarang numidang wairam kaisampat leimajam leikai community hall da pangthokpa paugi mifam amada JSC gi convener Samurai Latpam Sukdevna fongdokkibani mahagna makha taradana haikibada Manipur laglam kiba Supreme Court ki judge taruktasu Mukesh mangkibaga mari leinana memorandum amasu pisin ki amadi JSC gi miu singna satuna Imphal West SP unaruba matamdasu Mukesh ki langla langjil amata hojik fawbagi oina khangba ngamdri haina fongdorki hairi Arambai ne sagliba wasak tarai ba wasak natte haina Arambai Tengol General Headquarter gi Chief Advisor Khoingamba Khumana fongdokre wafamasi Arambai Tengol Unit 46 ke ahanba mapok kumon thoram pangthokpada saruk yaba lakpada fongdokibani Arambai Tengol gi General Headquarter gi Chief Advisor na makha taradana hai maitei furupu malemdagi mutki gadawrabadagi amuk hana hingat handuna maitei bu malemgi leimaidagi kannanaba honabada Arambai Tengol na amuk hana saponglakibani Arambai Tengol na sagliba wasak tarai ba wasak natte lai mayam gi lining thaw amadi ibuthau pakhangba panduna sagliba wasak ni asuk luraba lai ani panduna wasagliba si fajaba wahai haptuna ibanate sahi lisang kayadagi maitai lanmi singna saklamba wasak ni Arambai na soikiba lankiba yawbada soiriba misak adabu saibiyu amadi ima singna sumthokpiyo ngasi ima sing lerambagi Arambai leibani hainasu mahakna makatana fongdoki